तोंगान ई पाउ खरा मयामदा अपडेट तौजरके दिस इज मणिपुर हाइना लेरिबा फेसबुक पेज अदुना थागलकपा पोस्ट अमखक शेयर तौजगे नोमगी हिंगबदा चंगदबा याद्रबा पोटलमसिंग अमसुंग चाना थकनबा पोचै पुबा गाड़ी 350 मुक हौजिक नेशनल हाईवे 102 की माउ गेट मणिपुर नागालैंड की बॉर्डर द पंदुना लैरी चाना थकनबा पोटलमसिंग कयामसु पटपा पुंबा यावरे हाइरे ओजा माइमोम अनिल सेक्रेटरी ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन ना थाद्रोकपा सेरोल असिना खंगालागली अतोपा ई पाउ अमदा आरपीएफ ना अहकपा चैराक पीखरे वाइखोम सनातोन चही 19 अपोकपा लैखिद्रबा डब्ल्यू प्रेम कुमार खारसोन मखा लेकाई इम्फाल ईस्ट लेबा नुपी अंगांग लेरबा मियो असिना था असिगी अमदा मसागी चही 13 खक्ता ngairibi नुपी मचा अमबु थांग उलगा किहंदुना फमलान बिरबा मतुंगदा मी खंखरगनी हाइदुना सेक्तुमना थोमदुना हाटके तौरंबा असिगिदमक आरपीएफ ना ngarang वाइखोम सनातोन असि अहकपा चैराक पीखरे हाइना लोन थिंखरबा आरपीएफ की असिस्टेंट सेक्रेटरी पब्लिसिटी बमकिम ना थादोरकपा चिरोल अमना हाइरे अतोपा पाउ अमदा जोरोना मिजोराम दा लैबा मैतै सिंह किहनबगी थबक चथरे जोरो यूनिफिकेशन ऑर्गेनाइजेशन जोरोना मिजोराम दा लैरिबा मैतै सिंह दा चेक्सिनबा वाफम खंगहलदुना मणिपुर दा मिजो फुरुकी मियोय सिंह मैतै की मखुत्ता मियोत मिनै मायोकनबा तारबदी मदुगी चैथेंग मिजोराम दा लैबा मैतै सिंह ना पुगदबनी हाइरे जोरो की चेरोल अमदा मणिपुर की जिरीबाम दा मार नुपी अमा हिंगना मै थारगा हाटखिबा अमदी युम तरा हेना मै थादोखिबा थोंग कंडेम तौरदुना जो कांगलुप की मियोय तरा सीआरपीएफ ना नोंमैना कापतोन हाटखिबा असिना मरम ओइरगा मणिपुर दा कांगलुप की इरांग हेना चौथोकहले हाइना मराल सिरे न्यूट्रिएंट ओइना लैगदबा सीआरपीएफ कांगबुना ट्राइबल तरा नोंमैना कापतोन हाटखिबा असि कैदोनुंगदा कावबा तौरोय मालेंगी मफम कयादा अमदी इंडिया की मफम कयादा लैरिबा मिजो कांगलुप की मियोय सिंह खुदोंगजादबा कया मायोंगनरी मसिगिदमक जो कांगलुप की ई मरी नंगनाबा मपा मपु पुनबा कांगलुप खुदिमक अमतो ओइना पुनसिनबा मतम यौरे हाइना फोंदोरले मिजो जीर लाई पाउल एमजेडपी की माइकेदगी यूनियन होम मिनिस्ट्री दा अइबा चेरोल पीदुना जिरीबाम दा सीआरपीएफ ना ट्राइबल विलेज वॉलंटियर तरा हाटखिबगी थौदोक असि थिजिनगदबनी तमथीरबा क्राइम असिदा चेनबसिंग आयनगी ओइबा चेराक फनगदबनी हाइरे अतोपा पोस्ट अमदा नाउटी बॉय खुमन हाने लैरिबा अकाउंट अदुन थागलबा पोस्ट अमा मुक शेयर तौजगे माइबम सना जावबा हाइरिबा मियोय असि नुमित हुमनी फावबगी मनुंगदा लुपता चंगजरकदबनी लैपाक ngaknanaba लुपकी लैजरिबा मरन मांगहनबा खुलंगाकपा सिंगबु ताक्सिनदुना फाहनबा मियामगी मायोक्ता लैबा करिगुंबा नुमित हुमनी की मनुंगदा लुपता चंगजरकत्रगदी तुंगदा लुपना ई मसेलनी हाइना खलओय मियोय असिबु कनागुंबना थेंगनबिबा थोरगदी पाव पिबिरकनबा लुपकी मार्केटगी कंगलैचा सिंगदा खंगहनजरी पाउजेनजरीबा केसीपी एमएफएल माइगै ngakpa खुमनना शेयर तौरगली फोटोगा लोइनना अतोपा पोस्ट अमदा मुतुम नेपो मंगा हाइना लैरिबा अकाउंट अदुना थागलबा पोस्ट अमखक शेयर तौजगे ngarang luhongba ama chaluraga singjamai chinga makha oil pumdagina doraland fawgi manungda paisa ta haure chawrangna 50 ni chamanga chapi ngaktani kanagubana pukchel sawba mina thengnabiba khunbiba yarogadi pijariba number 9366157168 amuka hane ningsingjage 9366157168 asida call tawbiru awama matikchana pijage anabagi sijinnagena purakpa paisani please help haina mahangna share tawragli kanagumbana thengnabiba khunbiba yarogadi pijariba number asida paw phobiraga mahaki awaba si kohanbiyo hajari अतोपा ई पाउ अमदा नागा कुकी की लांदा कुकी सिंगना मोरेदगी तांथोखरबा नागा सिंग अमुक हन्ना खुंदा हनगदबने नागा कुकी लांदा कुकी सिंगना मोरेदगी तांथोरखरबा नागा फुरुकी मियोय सिंग अमुक हन्ना खुंदा हनबगा लोइनना मखोगी कंपेंसेशन पीगदबनी हाइना डिमांड तौरगले वफम असि न्यूज एजेंसी अमना ट्राइबल यूथ डेवलपमेंट फाउंडेशन की चेयरमैन एल सिरोगा उनबदा फोंदोखिबने महांगना हाइ 1992 दा थोखिबा नागा कुकी की लान मरम ओइरगा मोरेदा महिरोलदगी खुंदादुना लाखिबा नागा फुरुकी मायोन लमकांग अमदी तांखुल सिंग नमदुना तांथुरखे मखोइगिदमक फाउंडेशन असिना ngasi फावबा अचुंबा वेल फंगनबा लाइंगाकता तक्सिनदुना लागली खौखिबा मिरोल
ahum asida makhoi mangkhriba lan thumsingi compensation pibinaba amadi makhoi bu amanna khunda leita hanaba taksinduna lali adum oinamak hojik pariba chief minister N Biren na foundation asigi demand sing asibu tabi duna thabak to onthokani habigi thajaba pirakpa asimak apenba poi panba yabadi naga kuki gi landa kuki student organization na naga sing pung kunmari manungda more thadok tuna chakhigdabani haina kumjan 1992 gi me thada akanba wafam thamkhibani atopa pau amada wakai ngangba lal duhoma gi mathakta FIR thangatkhre governor da su wakatkhre United States of America gi Indian police ta bangthokpa kokijo singi thorom amada Mizoram gi chief minister lal hudoma na chaliba chahi asigi September 2 amasung 3 da phongdokhiba wafam Indian pumba da viral orapaga loina na achouba che na ba am tholagle hiram asigi matang da Federation of Haumi Bisnupur district masa losang ngarang Imphal police station da first information report FIR ma thangatkhre wakai ngangba Mizoram gi chief minister lal duhoma gi mathakta lokhatpam thokpa logi oiba thabak sing lokhat pina ba lup asina governor Lakshman Prasad Acharya da cherol thadana pisinkhre cherol sing adu da palliba wafam sing di lal hudoma na USA da pangthokpa thorom adu da phongdokhi wafam sing adu di kumsing 1988 tegi hongna Indian manungda jo sing punchinaba pandam thamduna laki India Burma amasung Bangladesh ta leiriba jo people singi apambadi India manungda jo sing amu hanna punchin bani madu nongmodi oithokpa yai hiram masigi matangda mahana lokpham thokpa achouba daita lokhibadi leitri adum oinamak asigumba manglan asi mangphau hannaba maikaida chapchana thodang logani adubu matam adu ngairi haina phongdokhibani aduga September 3 dana jo people sing amatani makhoi punamaki lambi ama thigadabani isin inaw sing tokhai tokhaina lehenba yaroi nongmodi punchingani haibagi thajaba lei Ishwar gi thawjal matung ina aikhoi luchingba amagi makhada leibaga loinana maning tambal leibak amagi panthungda lakani leibak amagi ngamkhai lei jo miyambu aranba moongda tokhaina tongan ba leibak khudingi lenga makhada leiri asigomba thong asi yaba ngamloidaba amani haikibani cherol aduna makhata na hai lal duhoma hairiba miyoi adu ahum suba schedule gi makhada Mizoram gi chief minister oina wasak laukibani constitution amasung law akiba leitana ngangna chatkini haikibani External Affairs Ministry na India gi wangmada leiba leibak amada adugumba wakai ngangnabagi ayaba piba leibra maram kaya asi yelaga Bharatiya Naya Sangita gi mari leinana section singi makhada lal duhoma bu buk tawgadabani mahak India gi mayokta lahauba amadi haunaba honaba lautunaba miyoi amani logi tongan ba section singi matung ina mahaki mathakta chapchaba thabak laukhan phom thoi maram aduna miyoi adui mathakta disciplinary process ta thanaba honagadabani haina su palle ngasi gi oina aroiba pau amada kuki oina ba ki hanganu thadau international community na kuki national front ta pakhum pikre thadau convention 2024 na declare tawkhiba waror sing adugi mayokta su suspension of operation chanariba kuki larholop KNF kuki national front thokiba warol adubu yaningda phongdoktuna thadau asi ethnic group amani haina pakhum pikre TCI Thadau Community International na thadrokpa cherol amana Thadau Convention 2024 gi mayokta government ka suda leiriba larholop KNF na tha asi marida issue tarkhiba cherol dugi pakhum piriduna thadau asi kuki na ti hari TCI asi in 2024 gi August 3 da thadau gi phonafam oiriba Manipur yauna malengi tongan mafam singda khundariba thadau phoruki mi singna punjinduna semkhibani hojik chathariba irang asida khwaidagi awaba mayungariba asi thadau phoruki mi singni thadau gi culture amadi tradition nga tangai phadaba loop asi semkhibani malengi oina community ani gi marakta irang thokpa matamda wari sanadana warasin purakhiba ngaktani haire KNF na kuki singi mingda tokhaiba administration ama demand tawri haina khangi adubu TCID political organization ama oibana organization amagi political interest natraga agenda gi mayukta thapak tawde adum oinama KNF na thadorkhiba cherol da pankhiba aikoi hojik lan kanna soknari aikoi gi phurup manungda kidnapping sibagi cherana chingba yauna akanba thabak amata lokhat haningde haiba wafam adu thadau singna yaningda phongdoragle ngasi gi de matang asida video asilo sinjarage channel asibu nusi biduna subscribe tawsan biu haijari thank you